Moirang da leiba MS Elidas Field Station da bomb attack chathakibagi thawongbo yaningdaba phongdoktuna state asida leiriba oil pump sing numit Marini chupna thong lolakpa adu ngasi nungthildagi hangba hongnakre oil pump sing thong lonbadagi miyamna petrol amade diesel fangdabagi awaba khamtheng na mayoknaramba adu makhatana mayoknararoi oil pump sing thong hangnabagi warep ase petroleum dealers fraternity na lainga ka wari sanabada makhoigi demand khara thabakta onthokani haibagi thajaba pirakpadagi laurakpani haire amaromda numit Marini oil pump sing thong lolingai manungda sorok lamjaw da fongna black the petrol amade diesel yon basingna apamba mamalda yonduna chawna sendong fangnakhi tha asigi nipan fawbada oil pump singdage petrol liter amada lupa marfutara mapan ga paisa manga da paisa kuntrani thoi piduna lainaramba adu black tagi liter amada lupa chamaga yankhai dagi chani fawbada lainakhi panbayabade Elidas Field Station da bomb attack tawbada chenabani haiba miyoi animak police na hawkhiba numit nini asida fakiba laikhrabane